oikiba yai sir adunani your honor record ki matung ina investigating officer na Rohan Khurana da call tawkide maramasina Rohan Khurana si chena bu hona da bani sini madugi matung da phibam si oikibani aduga amok advocate Hiral Gandhi na just the medical report pi duna hai your honor masi Anjali Dangle gi medical report ni victim gi private part ta accused or cement present oi haiduna report asin adum mayik sengna pale masi gi mathakta victim gi mai amasung inner thigh yauna atai body parts sing the sok pasing adusu ningthina pale aduga makha ta na Anjali Dangle na just the DNA report pi duna amuk makha tai DNA report asin asodum confirm tore madude victim gi body de phangiba male public here ga loina na cement gi DNA asiga accused Rohan Khurana ga matching oi maramasina yorna sessions court ki judgment adubo support to widuna harba accused asibo yamdrabada chahi kungi thank you masi matungda advocate Tarun Salujana court gi tholakpada tongan ba media gi musingna hanglakba wahangi paukhumda Tarun Salujana hai kanana rapist no aduga kanana rapist na tabno haibadu media na lepkadabna te masi court na lepkadabani media person sing na hari adubu sir tongan ba report ki matung inadi defend tawriba mi singi 90% di taseng mara lerami asumna ngaihak media ga wahang paukhum chathari ngai tanja asida rape case asigi mari leinana khoi saunarba miyamna case asigi defender oriba advocate Tarun Saluja gi mamaida chaina kalakpadagi khara soki asumna haukraba matung mathangi hearing numit amada advocate Tarun Salujana just the investigating officer PSI Milen Kasle da wahang khara hangba pami haibadagi just na Kasle bu kauthukuna witness box ta lefali masigi matungda advocate Tarun Salujana investigating officer Kasle da wahang hangba hori karamba matamda kamdona nahakna crime asigi information asi bhangi July tang 9 da Anjali Basudeva Dangle na accused ki mathakta rape complaint ama file tawrpani July tang 9 nungthil pung ama taba matamda Anjali Dangle police station da laki chumi ko chumi aduga maki hang hairi Anjali Dangle na police station da nungthil pung ama da yori aduga nahakna accused puna numidang pung 3 ta arrest oki masi kadai da khudakte action lokhali bano sir complainant gi statement recording tawbagi khara thank you bani phajai yai record asi matung ina investigating officer asina Anjali gi statement si nungthil gi phawa record tawi hari chumi sir adubu sexual assault amadi rape case singi statement si nupi officer na logadabani anuba guideline gi matung ina masi procedure ni masigi matungda advocate Tarun Salujana just the JP dunai your honor masi Anjali Dangle gi FIR copy ni masida irakliba amadi sign tawraliba si PSI Monali Indurkarna ni matang asida Kasle hari nati sir statement to nupi officer amana record tawbani adugi matamdu ai police station da laibani oh aduga police station adu da nangna kaidoroga laiba anoba guideline gi matungina AQC khudak tu phaga da bani haiba taine sir ai administrative ki thabak khara chinbadagi ni sir accused ta call tawraga police station da lakna ba haiba gi mahutta magi film shooting tawfam da aduk lamna chalaga arrest tawribana karigi phone hana tawragadi sir AQC alert oikiba yai chenkiba yai sir adunani your honor record ki matung ina investigating officer na Rohan Khurana da call tawkide maramasina Rohan Khurana si chena bu hona da bani sini masi Rohan Khurana ge certified call details record sini masida highlight tawriba landline number sing si na koi gi police station gi natra sir hojikti number sing si karam ningsing ngangani sir nang amuktang ningsingo July tang 9 da Rohan Khurana da nahakna call tawba matamda season nakiba number natra yam chamna adum yes or no adum ba kumpiro kai squaide no yare pamiro adubo mafam basi thaduk tun chatkibadi yadri nangi mathakta cross examine tawbo loidre your honor accused po amukta kauthok tun lebhan ba pami asumna advocate Tarun Salujana haibadagi Rohan Khurana na thoklaktuna witness box da lepi aduga advocate asina wahang hangba hore masigi number si nang khang manatra khangi sir July tang 9 da number si dagi aingon da call ohumlak tawraktuna aina receive tawki your honor CDR do confirm tawre kanano nangon da call tawrakli base sub inspector Kasle nani karigi
statement tawba pami harakpani karamba makhalgi statement mana paisa demand tawrpani FIR register tawdanaba aduga statement su record tawdanamagi damakta amount kayano mana haraglise lakon adu dinangna paisa du pinaba thorang tawrubra tawti aina mangonda complaint tawrakliba midugi maming hangbada mahakna maming du haidokpa yade hai aduga aina mangonda haike nupi du na tawrakliba claim du aran bani haina aduga aina karigumba mata pinaraga yashanana bhona khide namitu ai shooting tawri aina sub inspector kasleda ai shooting loiraga police station da laglaga nupi duga personal oina wari sage haike makataw adugi matungda amuk sub inspector kaslena amuk halaga aingonda call tawraki aduga mahakna aingonda hairaki complaint register tawgre aduna aisi kanamatana kanma ngamlaroi hairi aduga nangdi kaidaukiba aiga khangnaba makoigi mathak thongba superior amada aina phone tawki superior aduna nangondadi kari hari aina mangonda wari pumnamak khanganki aduga mana aingonda madugi matangda yengsilage hairaki mahakna promise tawraki adugi matungda kaslena aingonda ahumlak subo oina amuka call tawraki aduga matamduda kaslena kari hairaki lak yankai demand tawraki aduga hairaki case tu higher authority de chatkre aduna amount si hengalakpani haina your honor PSI kaslena sengna khangdamani madudi section 166A CRPC gi matung ina rape complainant gi FIR record tawnaraba mahakna legally bound tawi madu khangaba fawbada mahakna igi client bu lana lamjingnaba amadi paisa lokthoknaba honaramni matang sida advocate Hiral Gandhi na hari objection your honor defense ki wari si support tawnaraba proof obi yaba leibra matang sida amuk advocate Tarun Salujana justa PSI kaslebo amuk khana kauthokpinaba haibadagi PSI kasle amuk khana witness box da lebi advocate Tarun Salujana hangba hore accused ki mobile phone si seize taw haibagi authority si police ki karamba manual na nakhoida pi procedure da yaude sir haibadi masi illegal procedure ni chumiko aduga accused ki mobile phone adubo accused ki wife ta sinadringaida nahakna custody da numit ini thamki masi karigino asumna PSI kasleda hairaba matungda just amuk hari your honor Mr. Kuranada ahumlak call tawrpa matamda landline number ama sijanaki hairiba landline number asi Mr. Kaslegi police station adugi yet thangbu opposite laiba churup yonba dukan amagini aduga masida leiribasina number tracing agency gi certified copy ni your honor masi ayama common knowledge ni police singna phone tawba matamda masagi natraga police station gi leiriba phone adudagi call tawte masi makoigi tongan arrangement ama leibadagini isam samna PSI kaslena tawriba asini mahakna Rohan gi phone du custody da thamki masigi maramdi Rohan ga mahaka sanakiba wari singdugi trace singdu mahakna erase tawba pamadagini charge sheet asigi matung ina July tang 9 gi numidang pung 8 da Rohan Khurana gi bed sheet si nahakna evidence oina na bagidamak seize tawki chumiko charge sheet da loin yaurabani aigi wahang sigi paukum pio nahakna seize tawkibra natraga tawkitabra hoi tawki your honor masi Rohan Khurana gi cement stand yawa bed sheet ni ain hairisi lanbra chumbra matang sida just na amo hangi kasle nahak forensic report tu pabra padabra ai by your honor adu already hangi du gi paukum piro hoi chumi bed sheet asini adu already masigi bed sheet asi case asigi damakta yamna maru oiba mani maramdi masida Rohan Khurana gi cement stand yauribanina masi chumdabra chumi sir karigino nangna bed sheet si nangi custody da thamise forensic laboratory da thana bagi damakta thambani July 9 da Anjali Dangle gi medical examination tawringai da trace evidence ki sample du nahang hospital gi collect toki tawi adu laboratory da Rohan Khurana gi cement trace su chap manana fangi hoi fangi masigi sample sing si forensic ta thana da bagi damakta nahakna collect toki chumiko chumi sir aduga nangna sample du forensic ta tharam dribasina karigino custody ki chain record ki matung ina July gi tang 10 da sample du forensic lab ta receive tawki
नुमित मंगानी केस असिदा ख्वाइदगी मरु ओइबा ओइगदोरिब एविडेंस असि नुमित मंगानी नाहकना कस्टडी द थमकी मसी कनागी परमिशन ना करिगिदमक्ता थमकिबनो मतंगसिदा जस्ट ना अमु हंगलै कास्ले करिगिनो लेबोरेटरी द सैंपल थाबो मतमदा नुमित असुक याम चोंथरिसे सर वीआईपी मूवमेंट नहीं सर अखोइगे अचिनबना अरेंजमेंट तौबदा खरा थेंकिबनी सर करी नुमित मंगानी बो वीआईपी मूवमेंट नंगी पाकुम पामी सैंपल दु थानबो ऑफिसर अमा फावो अवेलेबल ओइदब्रा असुमना जस्ट ना हायरिंग आई तंजासिदा एडवोकेट तरुण सलुजान अमु हरि मसिगी केस असिगी ख्वाइदगी मरु ओइबो एविडेंस असि पुलिस ऑफिसर सिना कस्टडीदा नुमित मंगानी थंबा हाइबसी इलीगली करप्ट तौबनी कस्टडी की चेन सी कनामतगी कंप्रोमाइज तौबो याबा नते असुमना हायरबो मतुंगदा नुंगथल पुंग मरी फावबा कोर्ट की रिसेस लौकी मयाम पुमनमक हौगतुना थोकनकी कास्लेगी मतुंग इनरक्तुना एडवोकेट हिराल गांधी ना हायरी कास्ले मतौ करमना नाहकना इन्वेस्टिगेशन सि कंडक्ट तौरिमनो नाहकी दायित्व यावदबा बिहेवियर सिना आइगी केस सि लोइना मांग ताकदौरे मैडम कैसु खनबिरुनो मसिना केस तुदा करिमता सोय करिमता सोय हाबदी करिगुम्बा विक्टिम दो नाहकी नचनुपी ओइरमलबदी नंगना मदु हाइबा ngamgadra मैडम नाहकना सोइदन थागतकनी महाकी कंप्लेन दो अइखोइना रेकॉर्ड तौई मैडम गुम्बा उकिल सिंगना कोर्ट ता खक्ता आर्गुमेंट तौरपा याई अदुबो ग्राउंड रियलिटी दी अइखोइना खंगी सिगुम्बा केस सिदी मैडम अइखोइना था अमदा तारागी मथक्ता दुम थेंगनरगा लाग्रबनी पीएसआई कास्लेना असुमना हाइबदगी एडवोकेट हिराल गांधी मफम असिदगी थोगलकी मसिगी मतुंगदा तोंगान तोंगान मीडिया प्लेटफॉर्म सिंगदा रेपिस असिबो हियंग तौ हाइबगी खोलाउना पोमनिन निनकी मथंगी सिंदा कोर्ट उलई अदुगा एडवोकेट तरुण सलुजाना वा ngang bahuri जुलाई तांग निपांदा साबीना अयुकी पुंग 12 मिनिट 19 दा लिप्त चंकी अदुगा महाकना हलकपना पुंग 12 मिनिट 90 दनी मसी चप चाना मिनिट 19 खक्तनी अदुगा अमुक मखा ताना तरुण सलुजाना जस्ता PW1 अंजलि दांगले बो एग्जामिन तौबो पामी हायरकपदगी विटनेस बॉक्स ता अंजलि दांगले थोगलक्तुना लेपी तरुण सलुजाना वहंग हंगबा हौरी मिस दांगले युंगी करम्बा मफमदनो रेप तौरिसे मतंगसिदा एडवोकेट हिराल गांधीना मरक थलई योर ऑनर चार्जशीट क्लियर ओइना दुम पलेबनी मदुदी रेप चथकिबा अदु बेडरूम दनी हाइदना फोरेंसिक लैबोरेटरी की रिपोर्ट ना कंफर्म तौखरबनी बेडशीट फंगलिबा सीमेंट स्टेंस तो एक्यूज किनी तरुण सलुजाना मुहरी नुपा अमगी सीमेंट सी मागी मसागी बेडशीट फंगे मदु करीना प्रूफ तौदौरिबनो एडवोकेट हिराल गांधीना अमुक मखा तारे बेडशीट सीमेंट फंगवदा नते अंजलि दांगले की हेयर स्टेंस सु बेडशीट अदुद फंगी अदुगा अमना नुमितुद अंजलि दांगले की मकोक तो थेटपा मोगरा फ्लावर सु बेड तुगी मखा दा तारमी तरुण सलुजाना मरक थले योर ऑनर बेड तगी फंगकिबा लैदो अकंगबा ड्राई ओइबा लैनी असुमना जस्ट हायरबा मतुंगदा अंजलि दांगले दा अमुक ओनसिंदुन हंगी करी मरमगिदमक नाहकना मिस्टर खुरानागी बेडरूम दा चंगलुरिबनो माना इंगोंदा फोर्स तौरगा पुसिनबनी कमदौना करम मओंगदा मतंगसिदा एडवोकेट हिराल गांधी ना हरी योर ऑनर विक्टिम ना हन्ना हन्ना मांगजौना मागी स्टेटमेंट थमखरबनी महाकपो फैना थांगलगा पुसिली हाइदुना मसिगी मतुंगदा अमुक एनक्वायरी तौबदा यावबा नुपी पुलिस ऑफिसर अदु अमुक विटनेस बॉक्स लेफली अदुगा एडवोकेट तरुण सलुजाना वहंग हंगबा हौरी नंगने युमलोनबसिंगदु इनक्वायरी तौबु नत्रा मानी सर कनागुमना करी करी तारंबा लई लाउबा खोंगबा मुकनबा युमलोनबा कनागुम अमतना अखोइदा स्टेटमेंट अमत पिरक्ते अदुबु युमलोनबा कनागुम खरनदे थौदोक्सिगी मतांगदा करिगुम खरदे सोइदना तारंबा याई थैंक यू मनाले अदुगा अमुक हिराल गांधी ना हरी योर ऑनर मुंबई सी पृथ्वी की ओइना ख्वाइदगी लांगबा 10 सुबा सिटी अदुना अंजलि दांगले ना लाउ खोंबगी खोंजल सी कनामतना तारमदबसु याई मसिगी मतुंगदा अमुक तरुण सलुजाना अंजलि दांगले दा मिस दांगले कोर्ट सिदा हायो बेडरूम दा महाकना पुसिलबा मतुंगदा करी करी तोई मतंगसिदा हिराल गांधी ना अमुक मरक थलई ऑब्जेक्शन योर ऑनर विक्टिम दा हरासमेंट पिरे आइन की थोंग थौदोक्सिगी मतंगदा डिटेल सांगबा मतमदा मदु हरासमेंट पीबा कौदे जस्ट ना असुमना हायरकपदगी तरुण सलुजाना हाय कुमो करी करी तोई आइगी जिन्स तो लौथोकी यारे अदुआइदा लेपो योर ऑनर मसिगी जिन्स पियरसी आई कोर्ट सिदा अमुक्तंग उच्चरके प्रोसिक्यूशन एग्जिबिट नंबर 3 मसिगी जिन्सी थौदोक थोकपा नुमितुगी नुमिदांगदा अंजलि दांगले ना सेटकिबा जिन्स तुनी अदुगा मसिगी जिन्सीगा चप मानबा पियर अमा डिफेंस ता लेरे योर ऑनर शॉर्ट डेमोन्स्ट्रेशन अमखा उत्पा पामी मतंगसिदा मरक थतना हिराल गांधी ना हरी योर ऑनर
demonstration du tawdringayda jeans ani du manabra haibadu amuktang compare to pami just ke ayaba mutung ina Hiral Gandhi na jeans ani asi size manabra haina compare to ruba mutung just amadi telliba miyam gi mamangda nupi ama phamanduna haiba jeans asi setchudale aduga advocate Tarun Salujan hari honorable court ubire jeans asi setchin ba matamda matam yamna changi aduga yamna su wana thoi lokthok laga mung yengminasi masigi jeans asi mi amana makut nama khaktana lokthok haibasi oithok tabani jeans si body tight fitting oiba lokthok padi yamna waba makhal gi jeans ni masida aikhoi da thorli bo hangde hairiba numituda phangliba matam si minute kunni thoi khaktani Anjali Danglega wari sanare masidagi makhoi mungnare adugi matungda bedroom da amuk pusile magi tight fitting oiba jeans adugi matungda mabu rape chathai haibani madugi matungda amuk magi tight fitting jeans tu amuk setchillaga yumda lei masida Anjali Dangle na floor tarasi makhongna kumtharaklaga complex tu dage mapan tholakibani aina honorable court ta haijanlibadi hairiba mayam si supnagi minute kunni thoi khaktada oi thokadra haibisini your honor physical assault ki case singda fingernail scraping tobagi evidence si khanabada yawi karigum Rohan Khurana na Anjali Dangle da thawong du taseng satharam labadi Anjali Dangle gi blood traces ki skin Mr. Khurana gi fingernail singda medical examiner na phanglamgadabani adubo Rohan Khurana gi medical report si yengbiu your honor masida fingernail gi section si hangaga leibasini masigi matungda medical report adu paiduna medical examiner hari aikhoina check to hodre sir kari wanu hari budubo ai tasena masi madi kautho ore sir kari kautho e haiba masi hairaga just na kasle da mo onsin dur hangi kasle medical report si nang check to khidabra masi tangai fadana yawgdaba evidence amani matang sida advocate Hiral Gandhi hari your honor Dr. Vasan Tambena Anjali Dangle bo examine to bani Dr. Aduna Anjali Dangle gi fingernail singdagi scraping collect to khibani aduga laboratory na scraping da accused ki skin amadi blood traces fanki masigi photograph singa sida yengbiu makha tana Tarun Salujana mohari masigi photograph singa sigi tongan wari sing laigani kana gumbana mi amabo namsinba jingsinba matamda mi aduna inthokna ba soidan honagani resistance ki mark sing si mahusana mang thangba body gi saruk sing du oina tagadabani haibadi chest arms upper face ta back side ta tabagi maram leite masigi takpham sing asin adum tai thawdok si semjin sajin bini haibasi adum takjare masi pumnamak si supna gi 22 minutes ki manungda oi thoktabani Anjali Dangle na la na masigi rape case asi charge toksin bani Hiral Gandhi na hairi your honor victim gi inner thigh da leramliba asok pasina adum takchadribra tasengna nam haduna magi mathakta thawdok si chathaki haibasi asumna matang asida loisilladuna mathangi hearing 24 October da amuk chathagani haiduna just na lauthoraki aduga mathangi senda Tarun Salujana yumda phamlingaida call amalai hello sir Anjali Dangle gi yumlo na ba Sujata Kamblena karigumba kharadi uhowi hairi sir adubu ma court laktuna wafam si phongdok pudi pamdi hairi sir ai mangoda phone asi pijage mag wari amukta sanabi sir piu kurumjari sir hayo numitu da nangna Anjali Dangle gi kari ubu famki sir numitu gi ayukta aina mapanda phi phauringaida Anjali shooting gi damak chatki mana chatkiba matamduda fajana dum chatkiboi aduga nungthel da mana rickshaw dagi kumtharaga mamai da phi ama kupsilaga halaki okay thank you Sujata thank you asumna wari sanarba matung mathangi senda court ulai Tarun Salujan hari your honor PW6 Pramod Dangle bo examine to pami asumna haibadagi Anjali gi mabung Pramod Dangle thoglaktuna witness box da lebi Tarun Salujana Mr. Pramod July tang nipa numituda nangi nachanupina yumda halakpa matamduda nupa amana rep chathakre hairapa matamda nangonda asawa mata pokhidabra karigi poktane aina nupa dugi makhongdu kaktharpa pamki aduga kari tawkiba aigi imaga ipaga na ibu khamjinki oh nangi ima babana nangbu fajinki haiba oh adu waragadi nangna sawbadagi yumdadi kari tawki
Nangi nachanupibo nangna imungda chingsindur puselaga phukiko. Karigidamakta nupadugi yumduda nupi amana mathanta chatkibano. Masi wakalsi mangonda leitabra. Maramdi masi family gi ijat ki wafamni. Karigum nupa amana rape torba matungda nupidu yumda halaklabadi akoibada leiba miyamna imungdugi miyoi singbu ngangnagani. Kaidongmaida kauroi. Yengwase. Rape victim Anjali mabungni yengwase laklisi magi mamani magi mapani. Nang siyang nakumo. Oidaba ngangbagi punishment si chahi taret kaisum sangda leibani. Aduga ingonda witness taruk lei. Nang na nangi nachanupida phukiba matamda uhoba. Makoidu kaurakpa pamra. Aina aigi ichanupibu fui. Adu kaidorage. Mana laluradi phuba tabani. Matau karamna kamdongna mongonda fui. Khutna phubra. Mafam kadai kadai da fui. Mamai da phubra. Hoi sir. Aduga taidi kai da fui. Swai da fui sir. Aduga magi tunglong thangba saruk manangan da su fui. Thank you. Pramod. Thank you. Yare. Changkiba yarani. Asumna Pramod changkraba matungda Tarun Salujana just hari. Your Honor, Anjali Danglebo re-examine to pami. Asumna haibadagi Anjali Dangle tholak lepi. Tarun Salujana hangba horei. Miss Dangle, thokriba thokdoktugi matangda marik chumna fajana ningsingliba natra. Nangi statement recording to matamduda nangi nabung na nangbu phuki haibasi kauthopra. Your Honor, police the lan haijenduna honorable court minamani. Anjali na hari. Sarna aibu hana ezol chathabani. Adugi matungda aigi ibung na phobani. Hiral Gandhi na haugatun hari. Your Honor, Defense Council na Anjali Dangle inner thigh da leiba asokpa singdi kauthoi. Masidi magi babung na sogan boiroi. Tarun Salujana mo. Your Honor, aina haijarisidi maithong da amadi magi body gi asokpa singdu khaktani. Masidi aigi client oiroi. Hiral Gandhi na hari. Sir, inner thigh da sokli basigi matang da su khara panbiu. Madugi kanaba kari. Madugi wahantok na kari. Madugi sign du ejol chathabagi sign nate. Sir, masi force to wigini haibasi mayik senglabani. Asumna nakan animaktagi away akum tawduna yenarakpadagi advocate animakta just na chamber da lakna na bahairaduna numit asigi hearing matang asida loisanki. Mathangi hearing da Tarun Salujana evidence ama puthorakki. Puthoraklibasi atay kari sunate. Accused Rohan Khoranagi yumgi CCTV camera ki footage adu yawba hard drive ni. Anoba evidence ama puthorakpasigi matangda hana khangalamde haiduna advocate Hiral Gandhi na su yamna kanna yelaki. Just ki Mikey dagi su harib evidence asi aranba oiramlabadi Tarun Salujagi tha taruki license suspend tawgani fawba harke. CCTV footage asi utringaida Tarun Salujana Anjali dangi. Miss Dangle July tang nipan yumangda July tang mari dasu nahak Rohan Khoranagi yumda chatki ko. Chatki. Aduga July tang mari da nahakna kumtharakpada lip season nakiba adugumna tang nipan dasu lipsi season nakiko. Masinangi statement de yawi. Aduna ina confirm to upamagini. Hoi, chumi. Asumna hairaba matungda CCTV footage adu projector kapthoktuna Tarun Salujan hari. Masi rape chathaki hariba July tang nipan Numitugi footage ni. Your Honor, ay koy ni yam na seng ubo fangi. July tang nipan. Numit sida Anjali Dangle na lakpa matamda magi masamsi pundana thaduk laglay. Adubo masigi mamang July tang mari da lakpa matamda di Anjali na magi masamda mogra flower hapagalay. Your Honor, ay na mamang da support haikre. Rohan Khoranagi betagi fangkiba laydo akang mani. Nupi sing na matampom na magta tagat tekpa fresh oiba lay sing chingani. Akang badi kaidaw ngay da chillaga lakoy. Swai sida logic oiba kara layri. July tang nipan da police na fangkiba lay singdu July tang mari dagi taado na lahubo layni. Anjali Dangle na Rohan Khoranagi beta layramani. Adugi matung da amok July tang nipan da amok lakpani. Matang sida Hiral Gandhi na marak thalay. Your Honor, mahak na amok lakibagi maramdi rape tawgani haibasi mahak na expect tawrudi.
डिफेंस की थियोरी मतुंग इना हाइरसी रोहन खुराना अमदी अंजलि तांगले सी यानरगा लोइनरगा रेप की चार्ज सी लान तौसिल हाइबनी IPC सेक्शन 375 की मतुंग इना सेक्स तो हाइबसी मसाना याबा परमिशन लोबसी मतम पुनमुक्त मथुक्ताई तरुण सलुजाना अमुक हरे सेक्स हाइबसी मसी प्राइवेट मैटर नहीं बेडरूम दुदा कैमरा नत्रगा विटनेस अमत लेते अखोइन मतौ करमना खंगदौरिबनो मसी जुलाई तांग मरीदा कंसेंचुअल तौरमरी मसी जुलाई तांग निपान नते हिराल गांधी हारे विक्टिम की इनर थाइदा लेरिबा असोकपसिना अदुम ताई जुलाई तांग निपान अयाब याउदना थाबक्सी चथबनी हाइबा असुमना नाकल अनिमकी वा तारबा मतुंगदा जस्टना मथंगी हियरिंग नवंबर 9 अमुक हन्ना चथगनी हाइदुना लाउथोरई मसिदगी नुमित खरनी हाउखरबा मतुंग नवंबर तांग 9 नुमित असगी कोर्ट की सिंदा अमुक उलई एडवोकेट तरुण सलुजाना वा ngang भौरई ममांग थंग बिल्डिंग संगफमगी फोटोग्राफ सिंग योर ऑनर ममांग थंग चंगफमगी लेफ्ट साइड तने स्टेयर केस लेरिबसे अदुगा लिप लेरिसिना ममांग थंग चंगफम सिगी राइट साइड तने अंजलि दांगले ना चंगलक्लिबसी ममांग थंग बिल्डिंग गी चंगफम सिगी लेफ्ट साइड तगिनी हाइबदी स्टेयर केस तगी चंगलकपनी अदुबो महाकि स्टेटमेंट महाकन पनखिबदा जुलाई तांग 9 दा महाकन लिप सिजने हाइना पनखि करिगिदमक्ता महाकना मिनम लिबनो अदुबो अइना मखा ताद्रिङैदा मिस्टर खुराना की वाफम खरा कोर्ट असिदा फोंदोक पामी मिस्टर खुराना थोलक्तुना विटनेस बॉक्स लेपी कोर्ट नंगी वा खुदिंग तारी नंगी हाइनिंग बसिंदु हायो मसिगी मतुंगदा मिस्टर खुराना ना वाफम फोंदोक हौरे अंजलि दांगलेगा एगसी था तरुक की ममांगदगी थेंगनरखिबनी महाक अइगी जूनियर कॉस्ट्यूम असिस्टेंट ओइना लेरंबनी अइना हाना मंगोंददी खंगनखिद्रि अदुबो मधुगी मतुंगदा नोंगमा अइना फिल्म सेट तौरिङैदा असुमना हाइरगा नुमितुगी वारिदु उलई नाइखो सेकेंड अमता हेलो सिदा चंगो मसिपो नंग इंग्लिश पाबा थोक्तब्रा थोई सर अदुदी सिदा इरिसि करिनो फोटोग्राफी प्रोहिबिटेड हाइबनी सर कदाइनो नंगी फोन दुपिरो कदाइनो फोन दुपिरो मतुंगदी अइगी अयाबा याउदना अइगी फोटोग्राफ लौबु यारोय चलो नथौ तौरुरो नुमित खरनिगी मतुंगदा अइ पार्टी मफम अमदगी याम थेंगना हलकी अइ अदुम सेट तौफमदु ओइना चले अइना खनबदा मतमदु अयुकी पुंग मरी मुक ओइगनी गुड मॉर्निंग सर अइगी कादा कॉफी फुरगा लाओना स्पॉट हायो फनी सर मैहक लेरबु मतुंगदा अंजलिना कॉफी पुरगा अइगी लेफम कादा चंगलकी स्पॉट बॉयसिंग कनामता लेतब्रा सर हौजिक फावबदी कनामता लाक्ट्री सर कॉफी सी नंगना सेमलपुरा नंगना अइगी कॉफी सु सेमलै अइगी फोटो सु नंगना लोबु पामी अदो नंगना अइबो किस तौबदी पामदब्रा अइ खंगदे सर सर दी युम पालबनी ड्रॉस यांगदो मधुगी मनुंगदा स्क्रिप्ट यावबनी मधुगी स्क्रिप्ट तुगी कॉस्ट्यूम प्रेजेंटेशन खुदिंगमक्तु प्रिपेयर तौबो हौरो अदुगा कृति दा अमु हाय कृति अंजलि के खंगनो अइगी मथंगी फिल्म की कॉस्ट्यूम डिजाइनर ने असुमना कृतिगा सखंगनरब मतुंग मिस्टर खुरानाना अंजलि दा कंग्रेचुलेशंस अंजलि थैंक यू सर असुमना मसिगी मतुंगदगी रोहन खुराना अमदी अंजलि तांगले फिल्म डायरेक्टर अमगा कॉस्ट्यूम डिजाइनर अमगा लेनब मरी सिनतबा मसिगी मताइदा तोंगान मरी अमा लेनब हौरकी अदुगी मतुंगदगी अइना मंगोंदा मरम लेदना कॉल तौरप यारोय तौरकनु हाइकी अइगी तोंगानबा फ्लैटा इबानी उनब हौरकी मधुना अइगी ख्वाइदगी चावबा असोइबा मदि ओइखरे मसिदगी अंजलिना अइगी मपु ओइनब होनरकी असुमना अइखोइ अनि तोंगानबा मरी अमदा का हेना नक्सिनरपना नोंमा अइखोइ अनि करिगुंबा मरम अमदगी सौनरकी मधुदगी शूटिंग मफम अमदगी अंजलिबु अइना चैदुना तांथोकी नंगोंदगी हेना टैलेंट लेबा मयाम अमा ले मसिगी थाबकसी अतैनि हेक्ता तराइना तौगे फंगनबा नते अइना नंगसी कमदौबा मीनो हाइदुना येंगलगा लागनी अदुगा नंगना अइगी नुपी ओइनबसु होनरगली नमितो एंगोंदी यंगो मतुंग तारकपदा अमुक हन अइबु नंगना कंट्रोल तौनरबा होनरगनो नंगना मदुगी वाखलदु थादोकपा ngamlaba matamda amuk halaga mafam sid lakpa yani masigi thabak sidi ten season ge masina ise manghalabani madugi matung numit kharani leiraga July tang 9 da Anjali na ingonda call tawruktuna lan khre haijarki mangi call lakpa matamduda ai yam ngaki hello hello sir ai
Sarga minute amata wari sanajaba yagadra. Ai yamna soikre sir. Aina sarda yeluba adugidamakta. Sarna aigi career sembirakpani. Ai atopa karimata pamdre sir. Ai sarbu yam miss tawi sir. Pare. Mirana nangonda hanglap costume singdo nang ready tawrbra. Madu puraga yangan balao. Asumna phone wari sanaraba matungda film asigi hawrakpa sindasu utkiba Angelina costume sing yangan bala kibagi sin adumak ulai. Sin asida Rohan Kuranana Anjali Danglebo nam habagi maung amata yaude. Hanadagi loinarakba mari adugumna makoi ani harau na loinaki. Rohan Kuranagi bedroom da Anjali bu pusin kiba asidasu Anjali mai thongda momon noktuna changki. Masina takpadi case asida karigumba kharadi phumduna chali haibasi Anjaligi minok asida aikoina su adum irai laina uba famli. Asumna Rohan Kuranana wari asi liraba matungda court ki sinda amuk ulai. Aduga advocate Tarun Salujana just hari. Your Honor, masi rape nate. Your Honor, Miss Danglena July tang nipanda karigi damakta staircase season akibano. Atay maram amatagi nate. Maram haibubo mafam duda CCTV amata install tawde. July tang nipan namituda mahakna taseng na tawkibda masini. Asumna Tarun Salujana haibu matungda numituda Angelina staircase season akibagi mawongdo ulai. Sin asida Angelina maraibakna walda hanjan yashin jabagi saktam madu ulai. Sin asigi matungda Tarun Salujana amu hari. Masini mahakna numituda yamna natay chadana mahakna staircase season akibagi mawongdo ni. Mr. Rohan Rabi Kuranana Miss Anjali Basudeva Danglegi hakchangda namja nam teknaba amata tawkibalaite. Masigi case Miss Danglebo rape tawbagi case nate. Masi mahaki revenge ni. Masi hairaga ai swaida pothajage. Your Honor. Wafam si hairaga Tarun Saluja famtake. Advocate Hiral Gandhi na amuk closing statement pirai. Your Honor. Indian Penal Code na clear win hari. Madudi kariguma nupigi saktibo namsindu na thamlaba. Amadi kariguma makoigi matakta sexual act sataki haibagi medically proved tawraba. Aduga karigumba nupidu na magi mayokta magi ayabu yaudana thawongdu sathaki haina nupidu na court admit tawraklagadi madu adum proof tawrmani. Accused na kariguma polum ama pire haibase proof tawnanabagidamagta evidence ama darkar oy. Defense Counsel na kadai dagina wari mayam ama semjan sajilaga liri. Adubo wari duda saugatpa yaba evidence ti amata laiti. Ahanba wari da investigating officer Milen Kaslegi wari. Aduga anisubo wari da rape haibasi minute kunithoi khagta oithok victim da hangbiu rape ki damakta di subnagi 5 minutes na inapne. Aduga ahum subo wari da accused amadi victim yanaraga mari lainabani. Adubu case asidi makoi ani yanaraga mari lainaba lainadabagi nate. Case asidi July 9 da Anjali bo rape tawki natraga tawki de haibagi case ni. Masigi matungda hujik fawbagi oina defense na chapchaba evidence puthokpa ngamdrabani na mahakna court asida aranba ama tawre hard drive ki wari. Aduga amuk Rohan Khurana ki wari dalai karigumba aikoini accused ki statement mahakna July 9 da rape tawki de haibasi thajaraba fawbada asengbada di mahakna matam sangna rape chatharga lagni maramdi mahakna indirectly nupi sida haire. Karigumba mahaka loina daba targadi nupi sigi career da sogalakani haina. Section 375 na clear oina hari. Madudi sexual act chathabagi damakta animakni yanaba ayaba lawugi mathok tai. Victim gi maithong masaksi malem sidagi lotsinduna thamkibadi yai. Adubo Anjali Danglena sexual crime gi case asi malem masidagi masigi warusin asi purakapami. Your Honor. Masigi case asi Anjali Dangle khaktagi maramda nati. Tungda tholakadaba ataidasu masina kanaba mu oirani. Honorable Court ta ina haijari. Madudi masigi awang mathaki miyoi sibo matik chaba chaba dandidu pibiyo. Thank you. Masigi matungda amok just na hairapagi matung ina Defense Counsel gi maikaidagi amok hairei. Your Honor. Trial asi haurakpada Miss Gandhina masigi photograph si ulaga Mr. Khurana da wafam kaya haiki. Anjali Dangle na de Rohan Khurana gi venda mabo molest tawi hari. Adubo mahakna kanaguma amada complaint tawkhide yamna ngaklipadi Anjali Dangle na mahakpo molest tawre hairaba fawbada Rabi Khurana gi yumda chalurisini. Adugo mahaki mabungna mahakpo phuwada mahaki mamaida body da sokpasingdo Honorable Court da mahakna phongdokhibra phongdokhide.
July tang nipanda Anjali Dangle na staircase season lip season kide lip season kide haibasi honorable court natraga police ta haikibra masi masu haikide Anjali Dangle si oithokpa yaba achumba witness oibra oide asumna Tarun Salujana wafam khara phongdoklaba matungda court ki atenba recess amaloki aduga court asigi mapandana rapist pu sibagi dandi piu Anjali Dangle ge achumba wail fangalu haiduna yamnaba miyamna thomjin nartuna police ka muknari masing yamnaba miyam asibu control townaba police na ising kapsindun honari atenba recess asigi matungda just na mayamna wafam khara asumna phongdorei prosecution amadi defense ke argument sing tar matungda division court na thase madudi nakal animakna tongan ba makoi ge miteng da nakal animak adum chumnei adubo asigomba complicated oiba case sing da supnagi decision amakagle law follow tawdai aduga karigumba case kharada law si yam clear oi karigumba nupa amana nupi amagi pangal sakti gi mathakta leirakpa asigumba makalge case asigumada amadi makoi anigi marakta sexual act ama sathaki habisi medically proof tawraba aduga karigumba magi ayaba yaukhide haina court ta admit tawraklaba adu oiragadi accused na solid oiba evidence puthoktriba fawbadi court na nupi dubu thajaba tabani asumna under section 375 376 340 342 354 amadi 506 Indian Penal Code ki matung inna court asina asumna judgment tawre madudi Mr. Ravi Khurana bo chahi tara kaisum sangda leiba masi hairaga court ki hearing asi matang asida loisile hairki advocate Tarun Salujade court ki judgment asida ipen pende mahakna thoglak Ravi Khurana da hari petition si amok review tawna ba aina file tawri aingonda yengo nangi asahan kanu asumna hairam laga Tarun Saluja thoki Ravi Khurana ana mahaki nupi da hairami kainas masina aroiba nate advocate Tarun Salujana judgment asibo challenge tawgani hairi wafam si tarba matungda mahaki nupi na amuk khumlai Rohan aigi damaktadi masina aroibani best of luck asumna hairam laga mayum da hanki aduga Ravi Khurana su kaisum sangda punanabagi damakta police na gari ti kakadali court ki building mathak asida Anjali leptuna leiriba si ningamdana yengduna gari asi thauki aduga Anjali Dangle na su ningamdaba nungaitaba fawu matau amakhakta Ravi Khurana bo yengduna lehawi makoi anigi miteng asina mayamna chamamna dun leiramba wafam khradi ipong phongbugum tawraklei mayamna ngasai makai oigadra natraga oiroidra haiduna khaliba case asigi asengba langla langjil asengba maram punmak adu haujik miku kharagi tungda soidana maki khangminargani film asigi loisilakpa saruk fawadi aikoi punna makha tan wari asida adumak pukning sangmina kisi asumna court ki judgment matung inna Ravi Khurana bo police na jail da pukraba matung Anjalina khongthang tapna changlaktuna advocate Hiral Gandhi da hari Tarun Saluja sarna haikiba khudingmakto achumbani achumma ngaktani sarna bo ingonda karigi rape tawgani aibu kanagumba matana rape tawkiba leite adomna aigi damakta pangbikiba mateng adugi damakta adombo thagachari asumna wahai singsi hairam laga Anjali thoki Anjali na hairam liba wahai singsi tabada advocate Hiral Gandhi haifam khangdana angakpa ma oiki sin asimakni film asigi haurakba ahanba sinmaktada utkiba mayam ubikibado mikupsida defense council da laikiba advocate Tarun Salujana court ta haikiba wahai sing tapna ningsing lai masigi case asi Miss Dangle bo rape tawbagi nate masidi maki reverse ni pangthokriba thabak khudingmak asi subnagi minute kunithoi khakta oithokloi sathakriba thawong asi Miss Dangle ge ayaba yauraga sathakiba thawong ni Anjali Dangle na hairiba rape case asi lana charge tawbani Tarun Salujana haikiba wai singsi ningsinglaga Hiral Gandhi na mahakna aranba maikai amada lepdure khanbada ningamdana khangli aduga sin asi loiraduna mathangi sinda Tarun Saluja yumda halaktuna magi nupi da hari case tuda ai maithire aduga aigi license su tha taruk suspend tokre asumna hairba matung film asigi aroiba sin amuk ulai sin asida Tarun Saluja ge yumgi doorbell khinglakpada Tarun gi nupina thong hangi advocate Hiral Gandhi ni changlak libase Tarun Salujana
Congratulations, Miss Gandhi. Hiral Gandhi na hari. Sir, achumba wail fangle haina aina khande. Tarun Salujana. Aikoi na tawribasi achumba wail fangnabagi business nate. Aikoi na tawribasi logi business ni. Asumna hairaga makoi punna party tawruduna film asi matang asida loisinki. Film asidagi aikoi na tamba yaba para mayam ama yauri. Film asidagi aikoi na khangi. Madudi karigumba nungainadaba kharagidamak mi amagi punsi career mangbo yaba mongda kaidong nungda revenge tawroidabani. Film asida Ravi Khurana Anjali Danglebo rape tawkhiba leiti. Karigumba nungainadaba kharagidamak Anjalina Ravi Khurana gi mathakta rape case ki charge asi lana tawsinbani. Tasengna laman khumbani. Aduga Ravi Khurana amadi Anjali makhoi ani mari lainaruba nakshannaruba asina makhoi animaki asoibani. Masigi asoiba sina lana charge toksilakpa rape case asigi evidence oibada achouba mateng ama oiki. Aroibada film masina haibadi. Aranba lambida kaidonungda atopa miyoiga mari thamloidabani. Aranba lambida kaidonungda mi amabo laman khongge haina khakhalloidabani. Angelina Ravi Khurana bo revenge tawruba aduna mahaki film gi career da amakpa masuna sangjinki. Asoiba maraldi makhoi ani makini. Film asidagi loksinba yaba afaba adutamak aikoi loksin minasi. Yam tielaba miyoiba aikoi gi punsini. Afaba achumba lambida chatminnaduna aikoi khudingmak nungsi chanana amatta oina punna hingminasi. Loinana loisilakpasida ningsingjaba amana ai isamak media gi thabak thoram kharada tangai fadana maipunaraga leibana maram oiraga video si toina thagatpa ngamjadabani. Adumakpo yariba makaidi yamna toina thagatpa ngamnana bo honajrake. Masigidamak pumnamakna penthokpigani. Mathangi nungairaba film amada aikoi punna amuk hanna thengnaminasi. Ngasigi oinadi pumnamakpo akong sanba thoksomna amukka hanna ikai khumnajaraga matang asida tension jari.